India Langang Namita Yamadi Cookie and Nigi Marakta, Manadaba Midyang Yanglibasi, State a Sigal Lady Luchingba, MLA Singh Natofam Topa Matau, Toroktabamadi, Lingzel Manadabadani Haina, Sayongi Assistant Secretary Makam Nanauna Fondorli. Wafam Sing assisting the Machinga Makadaleva, Sayongi Anirak Suba Foundation, De Torunga Marilena Fondukivani. Caesar Blood Center and Transfusion Service Langol Gapuna Kusamaduna. Imaleba Kidamak Haiva Timda, Blood Donation came Amagaloina Panto Kiba, Toromaduda, Makam Nanauna Makataraduna. Ngarang kam leitan pokpi da thokiba thodok aduda kuki khulai paiba uraba phauba karisu tawdaba haibasi maitai singda India lengakna tongan ba bidyeng ama yengle takpani masipum namak asi center ki khakta tai center da khakta taisinaba yaroi state asibu luching liba singi lingjel manadaba tofam thokpa mathau toroktaba sing aduna praja singda asigumba meeting asi yenglakpani haiki amadi sayon hairiba lup asina ngasi fawbada awana taraba kaya amadi front line da leidiba mioi kaya da mateng pangduna lagli makha tarakpada su miyam gi agama mateng pangkigani haina su fongdoraki lamda masongi akoigi oina pula kana manipur imai dawda akoi lai na wakalon da tawga na sayon si saponga kilo akoi na jifauda akoi lam je saiteng na gamasing da wana thina paisa sel ni mate amade material gu mata ka wa kana akoi na adu mama ama se tijang ga ta front line da lai ba silau sing ya wat pala ko matam da sayon la dum makha ta mateng da ngo lai makha ta ko su dum akoi mateng bang le Masih kunama kasi akoi central akoi India lenga kasina Manipur le ba paja akoi thoi city da wai ta lo Manipur pa le ba sarkar asa su lingjen mana da ba sing asina hai ba sing asi kuki na ji ngana wang ta jo akoi press video sing thado pa da ure klai pa ga anak pa da lai ba do maya army na am lai du ken to bongam di masih India government akoi da na tongan mi ama lo kuki da na tongan mi ama ye masih sing asi kalam na no hai ka na akoi central le suang ta na ya ba lai ba sigil sing ba MLA sing asina makhoi gi tawam thoko mathau tawtawa makhoi na lingjen manana thabak tawdaba sina India government na su praja myam da makhoi gi type ba koi su ura kan da ubi bane na khalle gi kalon